अहानबदा ngasigi maroiba pauda Manipur ki railway line lising ani kungani thogi March tha mamangda loishilagani haina railway board ki chairman BK Yadapta phongdokre. Kuntragamari Suba Assam Rifles na Fajin Kiba Nation IM ki Captain Gaidion Thangal ngarang CGM Senapati ki mangda uthok laba tunga ngasi ayuk angan bada tek takaidana thadorakre. Ngasi pangthok kiba miyamgi numit amadi Hill Leaders Day da mioi lising amaga chonga henbagi wakat Chief Minister N Birena takre. Amadi Assam ki Kasarda Ladiba Mitai Singh Jiribam Lobna Changbada ILP Yaudaba Yadaba Maram Oidaga Matam Kuinadagi Lainarakpa Igi Mari Tatnagadori. Kurumzari Times of Manipur Numitangi Pau meeting Tabiri Basingbu Luchingbina Taram Nokchari Housing Pau Sandong Pizari Manipur ke miyamna matam kuinadagi khaurang na ngaiduna lakpa railway line lakliba chahi lisingani kungani thoigi March tha mamangda loishilagani haina railway board ki chairman BK Yadapna phongdokre. Wafam asing asi Done district ki Marangching da sariba kilometer ani makhairom sangba tunnel ama sangabagi thoramda phongdokibani. Ngasigi sangabagi thoram aduda Northeast Frontier Railway ki General Manager Sanjip Roy CAO Mohanlal Amadi Benser Construction Company ki Vertical Head SK Maulalisu Sarukyakhe Hiram Sida report ama Ngasi Northeast Frontier Railway ki makhada Jiribam dagna Imphal phawgi oina semliba railway lambi SG tunnel number 4 ngasi railway board ki chairman oiriba Sri VK Yadomna sangakre Northeast Railway Front ki makhada aduma paikhaliba Jiribam dagina Imphal phawgi lambi SC maruna trail lambi SC maside tuan ba bridge chamag yankhai aduga apunba tunnel na yankhai mangani adu height ba almost Jiribam dagina akoi tupul phawgi manung de leiriba tunnel singasi saba loire adu amarom da akoi tupul dagina Imphal phaw yogda ba sida punna tunnel nipani leiriba se tunnel nipal gi manung da tunnel number 7 sangar matung da ngasi tunnel number 4 asini tunnel number 4 asigi asang baji kilometer ani makhairom ni adu railway board ki chairman oirba yadapna phongdol bagi matung na hairiba target asi Mars ki adumba 2020 ki Mars ta ojerabasu maski mamangda akoi loshana bo honagi ni haibasini hairiba si loshana bo honabada Manipur sarkar nasu achauba mateng panglami phongdolomki. We are going to complete this work by March 22 and the only critical item is that long tunnel. We will have to make more than 10 kilometer long tunnel, so work is going on. Rest of the things, almost all work are progressing very well. So we want to expedite this work so that we can connect Imphal through railway. So I'm very happy to see the progress, and we will see that this work is completed before the target date. The target is March 22, but we were trying to just complete this project by December 21. The state government, they have given tremendous support. And with support of the state government, we are going to complete this railway project. This railway project is very, very important for Indian Railway also, very, very important for the people of Manipur. So we'll complete this project much before March 22. Amaromda tunnel number 12 asi semna nabo hadaba asuki mati awaba thengnaki maroina khoi ninghai rakpa manungda aduga hairiba singda khoi methane gas rakpana maram oirakanda matam chana masi semnan sanjinbada achauba awaba kya thengnaki hainasu hairiba deputy chief engineer Ansari na thamlaki. Rock are very weak here. There are only sedimentary rocks, and these are very weak rock for tunneling purpose. And in the longest tunnel, there are so many problems of methane gas encountering, so much of water ingress. These are the difficulties that we are facing here. This tunnel is 2,265 meter long tunnel. It takes around 2 years to complete it, and it is constructed by new Austrian tunneling method. Means we constructed as design as we go. Longest tunnel is in railways. It is in Banihal, Jammu Kashmir. It is 11 point something kilometer. After that, this tunnel will be the second
when it go through. Then some other tunnels are under progress in the J&K. Right now, this is the, you can say, second longest tunnel. Indian Railway ki onesu lagliba 2020 ki March phawgi manungda Jiribam degina Imphal phawgi trail lambi si loshana pandam thamlabasu maroina Railway Board ki chairman of Hongdo lebasi hairiba target si mamangda 2021 ki December phawgi manungda bu loshilagini haibasni adubu kadai phawda hairiba wafumasi thabakta onthorak pana drago onthokta bhaibdi yengba tabani video journalist Sarkalona Jit Ningomba Times of Manipur Marangching Tha asige kungi ayuk pung taramathoi rom taba matamda Senapati District Headquarter da Kuntramari Suba AR gi Kangbuga NSN IM ga muknabagi thodok thokraba matung mathangi numita Senapati District ki Tahanjam dagi Kuntramari Suba Assam Rifles da phajin kiba NSN IM ki Captain Gaidion Thangal ngarang CGM Senapati gi mangda puthoklaba tungda ngas ayuk anbada tek takaidana thadorakre hari NSN IM ki Captain Gaidion Thangal chahi Nipugamari apokpa BK rang thadok ki bagaloina Senapati dangarang dagi maikai adongi miyam na changshilaki ba khongjang handokre panbaya abadi Captain Gaidona chahi Kuntragamari Suba Assam Rifles ki Captain amaga chinda paudan naringai manungda IM ki kedar amana AR gi personal amadagi AK-47 rifles ama laklaga chen kibani adum oinamag AR ga lakhiban nongmai adu CSO singi kuthangda AR da numit adumaktada kushinakibani Tha khuding ki leptana pangthokpa Chief Minister gi miyam gi numit amadi Hill Leaders Day ngasisu Babupara da leiba CM Secretariat ki Darbar Hall da pangthokre numit asiga mari leinana Manipur gi tongan ba mafam singdagi lakpa ching amadi tamgi miyamna punna lising amag chonga rom henbana complaint chonga gi mathakta pukhatuna Chief Minister N Birenda hakthengna kushinaki numit asiga mari leinana lenga ki tongan ba department singi official sing punna leiduna miyam na pukhalakpa complaint singi matangda miyam gi ningba thungana ba honaki ngasigi miyam gi numit adu tongan ba singa haibadi Thobal PS Lilong PS Yaripok PS Nongpok Sengmai PS Khongjom PS amadi Hairok PS da pangthoki Thobal District ki tongan ba elected members sing amadi civil organization singi mute singna maru oina saruk yaduna pangthokhiba ngasigi miyam gi numit thoram aduda elected members sing amadi CSO singi maikaidagi hauzik district asigi miyam na thengnariba nupi angangda Thodok wathok amadi nishana maram oiraga inkhalakliba angang singda piriba chaitheng sing asigi matangda wafam kaya pukhatnarakhi aduga police ki maikaidagi su hiramasigi matangda police na tauba ngamba thabak thoram sing paikhatkani haibagi thajaba miyam da piki loinana miyam na su police ka afaba mari thambiu haina appeal tauki Manipur State asida hadak chahi January gi tang amadagi inner line permit ILP system chanaba haukraba matung Nariba Assam ki kasarda leriba mitaising Jiribam lomda changbada ILP pa yadabana maram oiraga matam kuinadagi leinarakpa igi mari adu mami samlakpagi mawong amada urakli masibu kanbinaba Manipur lengakta kasarda khundariba Manipuri singna lengaki paukhum tabu ngaihori hiram asigi matangda TOMTV gi paudamama Manipur State asiki nokchup thongni haina launariba Jiribam district asi yamna maru oiba border district amani Jiribam gi Jiri Turel gi hekwangmada Assam State leiri Jiri Turel asigi hekwangmadana Maitai khun sing maru oina Bakhal Maitai khun Digli amadi Lakhinagar hairiba Maitai khun asida natana Jirighat Kasar Lalpani Bagan Ramgaijang Namdailong village na chingba Khunsing asina Jiribam romda chathok chasin tawduna ngasi phawba leirakli adubu ILPS chatnaba haurakpadagi Jiribam romda sathok chasin amadi lalon itik tawduna phamduna leijaramba kaya amadi awaba oiri Assam State ki Kasar district ki Lakhipur subdivision ki manung channa lairiba Maitai khun Bina Kandida Laibi Huirem Ongbi Purnima Devi Mapuroiba Hais Joy Chandra Singhana Sahili Sang Sitna Mayum Pujanaba Haiduna Jiribam da Lakduna Ngayonduna Ngasi Phawba Leirakli Adumnadi Oiraga Masagi Ngayon Mafam Phawba Leitana Yamna Wana Imung Pujaduna Lakli ILPS na maram oiduna Huirem Ongbi Purnima Devi na Thengnariba Awaba Asida Manipur government da wafam khara phongdorakli Jiribam da ngayon jabani
अदुबु जिरीबाम चंगलकपदा लुपा चामगी परमिट लवी सेंदोंग याउदे अखोइना हनखिबदा अवाबा कया मायोकनरी गमेना खजिक्तंग मतेंग पांगबियु अदुगा अैगी फंफम फावबा लैते सिमतंगसु सिनबियु हाइना फोंदोरकली Ujik aigi pambam laite aina pammi je kudong yam chade lambi da oina pambi pambam jam khatang chembi kudong chabam tang bitina uni chana pambam tang ajabam tang chimbi laga tibiu नाकल अमदा मणिपुर यूथ फ्रंट आसाम MYFA की प्रेसिडेंट सेराम हेराजित का TOMTV का अखनन उनबा अमदा असुमना फोंदोरखी मणिपुर स्टेट असिदा ILPS चटनरकपा हाइबसी मपान मणिपुर दा लैरिबा मणिपुरी सिंह अखोइसु यामना थवाई हक्संग यावना मूवमेंट अदु सागतचखिबनी मणिपुरी इमा लेबाकता ILP चटनरकपा हाइबसी अखोइसु यामना नुंगाइजै यामना चाउथोकसै इमा लेबाक कनबा हाइबसी अखोइगिसु यामना चाउरबा थौदांगनी ILP चटनरकपा असिना मपान मणिपुर दा लैरिबा मणिपुरी अखोइदा यामना थीना अखोइगी तोंगानबा मवोंगदा फिक्सन तारकपगी मवोंग अमा उरकले मरमदी इमा लेबाक मणिपुर दा चटपा मतमदा अखोइसे पैसा तिंगलगा लुपा चामा ILP ककलगा चटपा मथौ तारकले अखोइ ILP लैरे हाइबगी नुंगाइजबदुगा पैसा पाइबा मिडल क्लास की फैमिली की मी सिंगदी चटपा ngamgani अदुबु यामना लाइरबा अमदी BPL फैमिली की मी सिंगदी लुपा चामा पिथोकलगा फैमिली की मियोई मरी मंगा चटपा हाइबसिदा अवाबा ओइरकपा मणिपुर गवर्नमेंट हाइजनिंगबदी ILP चटनरकपा हाइबसी मपान मणिपुर दा लैरिबा अखोइसु यामना नुंगाइजै मिजोराम स्टेट ता तौरिबा ILP सिस्टम असुम हाइना मणिपुर हाइबा इचिन इनाउ सिंगबु ओइरबदी वोटर कार्ड आधार कार्ड पान कार्ड एनी आइडेंटिफिकेशन कार्ड अमा येंगबिरगा रिलैक्स तौबिबा लोइनना मपान मणिपुरी सिंगना मणिपुर गवर्नमेंट अपील तौरी सिलचरदा मणिपुर भवन थंबियु लोइनना अथॉरिटी लाइसेंस ऑफिसर थंबा यानबा हाइबा वाफम असि ममांगदगी हौना हाइजदुना लाकली मणिपुर गवर्नमेंट हाइजनिंगबदी ILP थमलकपा असिदा मपान लमदा लैरिबा मणिपुरी इसिल इनाउ सिंगगी ई मरी अमतनी खनबिरगा ILP असि खितंग रिलैक्सेशन तौबियु हाइबसी अखोइगी चाउरबा डिमांडनी हाइखी ILP चलरकपसिना मपान मणिपुरदा लेबे मणिपुरी खुदे याम थीना अखोइगी तोंगान बमोंगदा फिक्शन ताकगी मोंगमा उरये मरंदी अखोइ इमा लेबाक मणिपुरदा चप्पा मतमदा अखोइ पैसा तिंगगा लुपा चाम चपी ILP का चटपा मथौ तारे अखोइ ILP लेरे हाइबगी नुंगाइजबदुगा कोइ पैसा खरा पाइबा मिडिल क्लास फैमिली अखोइ चाम पिथोगा चप्पगा मिने अदुमपु यामना लाइराबा अखोइ BPL फैमिली सिंगदि चाम पिथोगा फैमिली मी मरी मंगा मा चटपा आइजदि मोइदा खरा अवाबा ओइरकपा अदुना आइना मणिपुर गवर्नमेंट दा हाइजनिंगबदि कोइ ILP चनबसे अखोइ याम नुंगाइजे मना मपान मणिपुर मणिपुरी लैबा कोइसु मिजोराम दा तौरिबा ILP सिस्टम सुमाइना अखोइ मणिपुरी हाइबा इचिनाउबु ओइरगदि माइ भोटर कार्ड खंगे पेन कार्ड खंगे एनी आइडेंटिफिकेशन कार्ड में येंबिरगा रिलैक्स तौबिबा असिमका कोइ मपान मणिपुर दा मणिपुरी अखोइना मणिपुर गवर्नमेंट दा कोइ अपील तौजनिंगी Council of Teachers Association Kotana Makogi demand kaya tanbagi saruk amoina Bistupur New Mini Secretariat Laiba ZEO Office Mamangda Wakat Mifam Chathakre Wakat Mifam Maduda ROP Lisingani Mapangi Asoiba Pay Structure Samdokpiu Rectify 6 ROP to get right 7 ROP Primary Teacher ga Clerk ga Graduate Teacher ga Driver ga Lecturer ga Section Officer na Tolop Hena 7 Pay the Piribasi Samdokpiu, we don't accept ROP 2019 Haibana Chingba slogan Iba placard Kaya Sinaki. Kotagi co-convener Dr. L. Ritendro na Oza Singi Atopa employee Singa Manaba Meeting Ying the Basi Pendaba Fondoki. Hauzik Paliba Narendra Modi na Luchingba government asi Miyamgi Mayokta Laiba government amani Hairaduna Lengak Asigi Mayokta Tha Amachupna Communist Party of India CPI Manipur State Council na ngastagi hauna khongjang changshinba hauragani hairi ngasi Imphal gi Irawat Bhavandagi hauduna hairiba campaign asibu haudokladuna CPI gi National Executive Member Dr. M Narana haikibada hauzik lairiba Narendra Modi gi lengak asina thabak phangdaba pochai gi mamal hengat hanba loinana senjau paiba sing khaktagi khanba lengak am oihalle masigi mathakta hauzik gi lengak asina India gi constitution bu ngakna chatre hainasu maral sikhi भारत तो एरे बरान की चैनल लॉन्चर से तुंगी मीरो नसीगी मुशी चैनल नहीं मिलने को याद बा
अदुम समाज मु ओइरकदरा हाइबसिगी एप्रीहेंशन दा अकोई कम्युनिस्ट पार्टी ना थाबु मचुना सेफ कॉन्स्टिट्यूशन सेफ इंडिया थेंग खिबा अंदरोम सिगी मनुंदा मदो हुजि के लाइबा कॉन्स्टिट्यूशन होंगोकनी हाइबा कांगू सिगी थबक खुतोगी मखादने भारत की यूनिवर्सिटी के यादा थोकबिरा including Manipuri University. MPP gi anova president ama khanbagi wafam leite observation committee semdoklagasu khangalakpa leite haiba gitajan gi wafam yumpham yaudabani haina Manipur People Party MPP gi general secretary organization mutum nirmalana phongdorakli ngasi wahengba blekai gi mafam amada pangthokiba paumi singa unaba amada mutum nirmalana MPP gi president sinbagi wafam leite party gi constitution khongoinaraga interim president khanba laibak thibani pangthokiba Lok Sabha Mikhalda MPP gi candidate ki damak mingondagi yamlaba senpam pusin ki haiduna Mikhal aduga mari lenana semkiba finance management committee na expenditure thagalakpa adubu pena dabadagi party asi khaibung tarakhibani media da panglaw da lawnabana party asi miyamda hangoiba party ma oirakani asengba achumba khanganabagi damak observation committee da saugatuna achum aran tidokse loinana pusin ki ba senpam singloi haiba leite maram charabadi singani haiki signature lawibasi discussion loiba matungda signature lawkide discussion tawdingida present sign oina lawraga present sign duda akhoi isana yare haibdana moina lawkhibani matamduda adumaina lawraga hojingna akhoi isana yana sign tawre haidana masana yana sign tawraga hojik yaroi haidana haidai haiba wafam ase aranbani sign do present sign oina lawkhibani warep lawba loiba matungda warep singdu yare haibagi sign nati Manipur People's Party MPP gi office ta matam kaktaba curfew thamle Manipur gi khwaidagi liraba regional party ama oiriba MPP gi manungda hojik lairiba fam paining bagi yetnariba lalong sing asi khudakta lepkadabani amadi MPP gi seltum kaithokpa amasung khomjinba khudakta gi athingba thamle haina KCP People's Work Group ki cherol amana hairakli Cherol aduna makha taribadi Manipur gi regional political party asigi nungi wahan thok khangdaba mioi amatana party asigi thau pubasing oibe yaroi hojik president oiningduna amana amada maral thangjinaduna party asibu kanglup naibo oina leipak miyamda uhanliba luchingba saba khudimakta lupna athingba thamle luchingba sariba khudimak kanano karino haibasi leipak miyamna hena khangnarba wafamni hairakli breki matungda makha taba pau pizare Thawbal District ki police station singda ngasi miyamgi numit pangthokhibaga miyamgi apamba thabak pangthokpa hokre ngasi nungthil Thawbal PS ki manung chanba Wangjing Bazar da modified silencer Royal Enfield ama police na phagatkhre police tagi phangba pawgi matung ina phagalaba miyoi aduda lamding khuman them laikai dagi nongmai them Sundar Singh chahi kungani thoi apokpa and Tikendra Singh ni hairi mahakna register tawdaba modified silencer Royal Enfield adu thoduna miyamda noise pollution thokanbata natana miyamda awaba pi haibagi damak mahakpu fabani hairi Confederation of Indian Industry CII North-East Council ki chairman loinana Numaligarh Refinery Limited ki managing director su oriva SK Borana ngasi Manipur ki chief minister ga unakhre ngasi gi unaba aduda SK Borana skill development gi matangda wa khanaki loinana chief minister na su skill development hena chawkhat hananaba CII gi maikai de ki su proposal ama pikhalaknaba wafam thamki hairi Chatkhiba chahi ki meda work order thoktuna saba hounaba nung lengoina chingba tharamlaba sawumbung maning huidrom sekta amadi loksang khongda PMGSY gi RCC thongi hojik phauba thabak haudana leibagi mayokta lakliba tangkun nga taruk tagi Imphal Urkhul Road amadi Imphal Kaibi Rota total ban kauragani haina bridge construction demand committee gi co-convener huidrom Sunilna phongdokre Lamlai Assembly constituency ki Manung Chanba Maning Huidrom Amadi Sekta Taba Thong Asigi Matangda Pangthokpa Paumi Singa Unaba Amada Mahakna Makha Taraduna Sok Lisingani Tara Mangada Department gi Miyoi Kya Laktuna Hanadagi Lairiba Thong Ahaibi Asigi Mahuta Nauna RCC Thong Ama Sanaba Haiduna Soil Test Tauba Geotech Tauduna DPR Semba Loikraba Matung Work Order Thoktuna Nung Lengoina Chingba Puraktuna Tharam Laba Matung Work Order Adu Laisang Khonggi Maming Palli Haiduna Laisang Khong Khulgi Praja Singna Thong Asi Makhoigi Lamda Sagadabani Haina RTI Thazilakpadagi Makhatana Thabak Lepkhibani Khul Ani Asigi Marakta Lainariba Chayenaba Asi Koknaba Haiduna Tha Asigi Taramapanda Mifam Pangthoknaba Honabatasu Laisang Khong Khulgi Miyoi Singna Yaningdaba Utpadagi Makhataba Committee Sembada Laisang Khong Khulgi
मियोइसिंग याउदबनी हौजिक खुल अनि असिगी मरक्ता लेनरिबा पुमनमक मरी लेनबा ऑथोरिटीना येंगसिंदुना था असिगी कुनमंगा फावबगी मनुंगदा सानबा थबक पाइखटपा हौद्रबदी थंगनबा नुमितगी इम्फाल उरकुल रोड अमदी इम्फाल कैबी रोडता टोटल बन कौबगी फिरेप असि लौरकपनी हाइना महाकना मखा ताखी जी खुननी सिगो कमिटी जोन कमिटी में सेम थिगत मतमद हारि मफम सिदा सादबा यादबी फिल्म लेरमे अदुना जत्रासु हुनग्रबनिना मफम सिदा सुंसो सोदना लाइबा फेब्रुवारी तारिख 19 मनुंगदा मरी लेनबा ऑथोरिटी है कोई डिपार्टमेंट कंसर्न डिपार्टमेंट से थोंग साब जत्रा हुनगी मतुंगना होबिरो करिगुंबा अखोइना मसेदा हाइजरिबसिदा करिगुंबा होबिदा तारगदी कोई थंगनबा तारिख 19 कोई उखुल लंबी अदुगा कोई केबी लाइन लंबी से मतम कक्तना कोई थिंजरगनी ngarang numidang pung 8 makhairom taba matamda kakching police ki kangbuna moredagi imphal tamna lakpa wagon car bearing number NL07S0402 da tongduna lakpa miyoi ahum number 4 sop case ka konana fare hari farba sing aduna Churachandpur district ki Molbon village tagi Mr Jaminla Baite chahi 18 apokpa thangkhosai Baite amadi thangkhosai Baite kawi farba miyoi ani adu makhatana wahang pahang chathabada phagalaba number 4 sing adu Tengnopal district ki manung chanba is Wanomjang village tagi Mr Jaminla Baite chahi 18 apokpa thangkhosai Baite na khusinarakpani haiba khangbangamba ka loinana mahaksu phagatle hairi Sekmai PS ki manung chanba ukhongsang mayai lekaida ngasi police na red chathaduna yu sungpham mari thugai baga loinana yu sungpham amadagi miyoi ama fare hari Faraba miyoi adudi lekai asimaktadagi hizam Zainta Singh chahi nifu apokpa ais ibotombi Singh ni hari ngasi thugai kiba yu sungpham mari adudagi yu liter chanipan fermented rice kg chama hamai kg ama yu sungbada sijinaba patra Singh amadi ganja kg ani fagat pangamkhre faraba polam Singh adu excise ta khusinnakhre aduga ganja aduna NDPS ta sinaraga makha taba legal action laukhatnaba hotnaragani hairi Amaromda Assam Rifles ki apunba khutpu amana Sita Road ta chathakhiba lambi manakta leiba Tengnopal check post ta check tobada lupa crore ama makhairongi WY tablet phagat pangamkhre Thaudok asing asi numit yung matung pung 3:35 rom chatpa matamda chingnaningai oiba mongda lakpa Maruti Ecovan ama check tobada polam sing adu yaurambani hairi keji manga henba WY tablet adu Senapati amasung Sadar Hills ta leiba nupi anina purakpani hairi Farba polam sing nupi ani amadi gari adubu thorokpa driver Tengnopal police ta sinakre hairi Mahaki mapuroibana migi makhada fi tuba yauduna amadi mahak masana bakery gi achapot yonduna macha ani gi asada hinglambi jivanlata mapuroibana famsen aduna leikhibadagi awaba fibam amada punsi lele hiramasigi matangda akhanaba paudam ama Langthabal Assembly Constituency ki manung chatna lairiba Singjamai Sorok Khaibam Laikai-dagi Yungkhaibam Kulla chahi 58 haukiba Englishing aniga taraga mapan gi haurakpa aduai-dagi oi thangba makhong khanghodana chingba horakhi chahi adumaki November tha-dagi chatpa ngamlakhidre mahakna kalingai matamdadi migi makhada phi tuba yauduna chakhumai mutanaba amadi macha anigi asada hotnaduna lakhibani Kullagi loinabi yungkhaibam ongbi jibanlata chahi 65 nupi oibigi ikai iki thadoktuna mapuroibagi mateng kharadang oirabasu pangnanaba haiduna bakery gi chana thaknanaba achapot sing cycle thoduna yonba chatlamki adubu isorgi lila kanana tamba ngamgani mapuroibana naduna laikhibadagi sel tanba thokpa ngamkhide subonum mangamdabani ichagasi like surom the moy the like lom the sothari aba angang haisida adagi mapaga igana phamungda kaptana tawlare mani chaga ju ima like tamaroi toge haigale khata haroi ma toge dai kada bhai parkha tharoi doino kada bhai na wakhan sondai no nang parkha tha ta ba yaroi aina hadak se namdana ma form lep se tawraga papa na form lep se tawraga parkha tha ba yahon gen tawbone diction ai mayam na ai wase kitang mating tawbiraga ne ai ma sa se da bhan bi cha ani se da yohon bi sine ina mayam da khoira ba ga jari
अमरोमदा कुल्लगी मचानुपी अतोम्बी मथंग चही क्लास 10 थागदबनी अदुबु मापागी अनाबा फमसेनदुना लैरी अमदी मचानुपा अहन था असिगी तांग तरागा तरेत्तगी हौखिबा वोसेमना लौबा क्लास 10 गी एग्जाम थारी अदुबु मैगी पैसा फावबा हाप ngamkhide नुमित की मतेंग लौदुना नुमित ताद्रिंगै मतमदा लाइरिक पादुना एग्जाम थारी कुल्ला हौजिक रिम्स हॉस्पिटल दा लायेंगदुना लैरी चलिबा था असिगी तारीख 28 ऑपरेशन तौननबगिदमक सेम सारी अमरोमदा लंगथबाल केंद्र की कैफन पीडी मिनिस्टर कराम श्यामना लैकाई असिगी अनाबा लैबसिंगदा था खुदिंगी सेल ओइना लुपा 3,000 मतिंग अदुमक पांगलमखी मपागा डॉक्टर से डॉक्टर पुखलगा लेबसीदगी आगांगसिजु हुंतोगा हंदक 10 थागदब आगांगसिजु हुंतोगा थानम इचासे लाइक पागदब इचासिजु अइना मई हापीददना अंगक मोंग अमदे इचासिजु ने पुरा पोंगांग होंदना थंबीरे अइना इचासी मई हापददना पैखाजु लाइकसु पाबदा ngamdadana leire mapaga igana doctor do huji ngaudana tau leibasida ichasu pura awaba du imai cha ko pola oi mai ongna dana leire कुल्लगी इमुंग मनुंग हौजिक जीवन लतागी मपामगी मबुंग मौपासिंगना पीबा लम मचेट अमदा तुफक तुफाई चन्ना लैरी जीवन लताना फोंदोरकपदा अखोइगी हौजिक ओइरिबा फिबम असि येंगबिदुना कनागुंबा पुक्चेल चावरबसिंगना मतेंग पांगबिदुना हानगी पुंसीदा इमा इचाना हराव हराव नोंगमगी अफंगबा खरा सुदुना हिंगबा पुंसी अदुदा अमुक्तंगदी हलहनबिरखो हाइना जीवन लताना सोलहौरी जीवलता की मपु ओइबना कलिंगे मतमदा मीगी मखादा फी तुबा याउदुना चाखुमै मुतनबा होनदुना लाखी अदुबु लाइबक थीवा अनाबा अमदगी फमसेनदुना लाइकी जीवलताना मचानिबु यंगसनगद्रा मपु ओइबा अनाबाबु यंगसनगद्रा अंगाउबी अमगुमना वाना पुंसिले लौरी हिरमसिगी मतांगदा कैमरामैन सर चंद्रगा लोइनना पौगदमजरिबा नरेश टाइम्स ऑफ मणिपुर इम्फा मणिपुर प्लानिंग डिपार्टमेंट की सेंथंग मखादा था अनि चुपना चथरकपा इंक्यूबेशन ट्रेनिंग ऑफ आइडिया स्टेट स्टार्टअप फॉर मणिपुर स्टेट अहानबा अमदी अनिसुबा बैच की ओइबा वैलिडिक्टरी थोरम ngasi लमफिलपाता लेबा इंस्टीट्यूट ऑफ कोऑपरेटिव मैनेजमेंट आईसीएम की कॉन्फ्रेंस हॉल दा पांगथोकरे थोरम अदुगी सरुक अमा ओइना ट्रेनिंग असिदा सरुक याखिबा ट्रेनी सिंगु मसा मसागी ओइबा वाखलोन फोंदोक हनबगी तंजा पीबगा लोइना सर्टिफिकेट सिंग यंथोके थौरम अदुगी चीफ गेस्ट ओइखिबा प्लानिंग डिपार्टमेंट की डायरेक्टर डॉक्टर टीएस मुनिंद्रोना लमदम असिदा थबक फंगदबगी अवाबा कोकनबगी पांदमदा चीफ मिनिस्टर ना लॉन्च तौखिबा स्टार्टअप स्कीम असिगी सरुक अमा ओइना वैलिडिक्टरी थौरम असी पांगथोकपने लोन पीद्रिंगै मतमदा गाइडलाइन सेमदुना पैसा करमना सिजनगदगे हाइबा वखलोन पीनबा ट्रेनिंग असी पांगथोकपने मणिपुर लेंगाकना ngasi फाउबा पाइखलकपा स्कीम सिंगी मनुंगदा स्टार्टअप स्कीम असी मपुम फाना माइ पाकलबा स्कीम अमा ओइरे हाइखे मणिपुर स्टार्टअप स्कीम की मेन एजेंडा से करीबना थबक फंगदबा नारोन सिंचे मसी मथन थबक पीरगा याम प्रोडक्टिव वेदा लांगना बखना से थबक इंगांग बेंगलोर दा तौरे अमेरिका तौरे मपान तौरे लाइरि खाइबा अंगांग मयाम अमा मकोइना मफमसिदा हलागा मागी एस्टैब्लिशमेंट बिजनेस अमा तौगी मागी तोंगान प्लेटफॉर्म दुदा मागी मागी हजबदुदा मखोइना थबक सि तौरके हाइबा मतमसिदा अदुम मिजिंगे थीरगा पैगे मणिपुर स्टार्टअप स्कीम सिदा मयाम पीपी मणिपुर हौजिक चलाइरिबा इम्फाल अर्बन कोऑपरेटिव बैंक असी बोर्ड मेंबर लेतबना मपू पांदबा बैंक अमा ओइरे बैंक असिगी स्टाफ सिंगी कुसी तौदुना लेबना बैंक असी नोंगमदी मांगख्रगनी हाइना बैंक असिगी शेयर होल्डर अमा ओइरिबा माइबम सुनीलना फोंदोरखरे ngasi मेजर खुलदा लेबा प्रेस क्लब ता पांगथोकपा पाउमी सिंग उनाबा अमादा महाकना मखा तारदुना मतम अमादा आरबीआई दगी ए ग्रेड फंगदुना मणिपुर ममिंग लेबा बैंक अमा ओइरंबा बैंक असी हौजिकती सी ग्रेड ता हंथदुना बैंक असिगी पॉपुलरिटी हंधरकले मसी पुमनमक असी बैंक असिगी स्टाफ सिंगना चथखिबा चाही 5-6 की ममांगदगी बोर्ड मेंबर लेतनबा होनदुना लाखी मसी पुमनमक असिना मरम ओइरगा बैंक असिगी शेयर होल्डर ओइरिबा मियोय सिंगी वा लौरक्तबना चिंगबा नुंगाइतबा थौदोक कया थोखल्ले मसिदा मरी लेनबा अथॉरिटी सिंगना मीटिंग चंगबिदुना बैंक असी मुटखिगदबदगी कलौसी हाइना महाकना मखा ताखी बोर्ड ऑफ डायरेक्टर्स हेक लेरगदी मोय कुसी तोबा याक्तबा अदुना मरम ओइरगाना बोर्ड ऑफ डायरेक्टर्स मुथना होनबदी नाहान थाजनबी अमा तौसनबी तौदना चाही 5-6 से मसी बोर्ड ऑफ डायरेक्टर्स लेतगै लाबने अदुना हौजिकती अखोना पामाइसे करिनो हाइबा मतमदा
at any cost of board that I mean link the bear Mapuja Queen. Aduna, Mr. Mishina Tonok Bay, Canadian, Talk Bay, Mam Talk Bay, civil society is not only Mams, you must have ceilings of Bay. Other no matter nobody, I want to work that I'm link the being so much. Being smashing momentum that economy was a lack of momentum that in Palabanco, but being a sober economy or the Namdan Mutalakari. Ganja legalized tobuna state ki setmilonda aduki matik kanaba pigadawribani ngarang assembly session da chief minister N Birena poppy plantation gi mahuta Manipur da ganja pambi thaduna medicinal amadi industrial purpose ki oina sijananaba honaragani haina phongdokiba wafam Manipur Democratic Alliance MDA na taramna okpaga loinana achamba khongthangni haina MDA gi convener Moirangthem Tombi Singna phongdokre wafam asingasi Imphal West Babuprada leiba Siva Sena gi office da paumi singa unabagi mifamda phongdokibani legalization tawdoribsi taseng harkanda medicine gi tamda medicine na sinana bagi damuktani masina maram warkanda mamangdagi afaba thabak aduga afaba thoramda Manipur Democratic Alliance na khona support tokdon lakwa adugi makha extend tawboina asigi cannabis ki sigi akhoi legalization tawnaba sigumba government na sangsilakposida akhoi na support tawe karigumba legalization tawnaba honabada center da karigumba government sina akhoi ayab lawnaba honaba matamda Democratic Alliance ki tongan political party mapanna center da salabasu legalization tawnaba honabada akhoi angam mating pangne hebse akhoi Manipur Democratic Alliance ki mekadi thamjari Nakal Amaromda Paugi Mifamaduda Saruk Yakiba People's Democratic Alliance PDA ki President El Setna Ching Amasung Tamda Ahenba Aichetpa Manipura ke Hairabadi Chingi Lamdam Singh Mapum Phana Sengat Sagatpiba Yamna Tangai Fade Tang Paki Mafam Singi Oina Kendra na Pitharakpa Local Area Development Fund asi Mafong Khangna Amadi Miyambu Pelan Ngami Taubatabu Chingi Lamdam Singh di Chathok Chashin Khudong Chadaba Amadi Khul Amaga Lapna Khundavana Pitharakliba Local Area Development Fund asi Aduki Matik Mafonga Changdam Nabada Chanade Paliba Lengakna Chingi Lamdam Singi Oina Local Area Development Fund gi Sentang asi Hengat Hanbiu Haiba Wafong Kaya Fongdoke Idol Youth MLA Award Panglakraba Fungyar SG MLA ke Leisiona Hariba Mana asi Naha Oriba Politician Singbu Sogat Pagaloinana Saukat Lamjella Kumang Chaukshin Nabagi Damak Pirakibani Haina Fongdokre Ngasi Imphal International Airport ta hek thunglabaga tongan ba loop singna mahakpu okpagi thoram amada MLA ke Leisiona haikibada democracy chatpa lepak amada democracy gi asengba wahan thok khangna miyam gi thabak tawriba asibu sakhangbi ba asi laibak phabani panmayai madudi ngarang Indian Students Parliament na sinduna New Delhi gi Bigyan Bhavan da pangthokiba ching lemlaba thoram amada Naga People Front NPF ki MLA ama oiriba Fungyar SC dagi Karakpa ke Leisio da Idol Youth MLA Award 2020 piduna ikai kumnaba ulakhibani younger politicians youth sibu empower tawnaba amadi acknowledge tawbiba thabak tawbasi aduga akhoi gi development da akhoi gi sigumba kari haigada politics da youth singna karamai participate tawgadra habsi sibu encourage tawba amadi thawgat piba habsi moigi thabakni asin moisi yamna karamai yam important oiba karno amani si award amani All India Youth Federation Manipur State Council gi Taramapan Suba State Conference ngasi Irawat Bhavanda hodokre numit nini chupna sathagadaba conference hodokpaga mari lainana AIYF Manipur State Council gi President M Somorjit na chathagadoriba conference asina lamdam asida thengnariba thabak phangdabagi problem sing khanagani mahakna makha taraduna conference asida Manipur State Council gi nauna pham paigadoriba thongmi sing khanmagi mikhalsu pangthoklagani Mahakna hai lamdam asida thengnariba thabak phangdabagi problem sing muthatnaba AIYF pu support tobiu Laiba Manipur gi samasta naharol youth sing thengnariba unemployment gi samasya singse simayok na All India Federation da sajok pina biu hana All India Federation ni sangte ya pintar Additional District Magistrate Imphal West na thokiba order amagi matung ina ngasi ayuk pung nifan makhaidagi hauduna tha ani chupna Imphal West District ki mafam khuding makta CRPC gi dara chamaga nifu mari gi makhada mioi manga dagi hena punbada athingba thamkhre hairi
Hairiba athingba asigi manung chana kanagumba amatana sokpa panba yaba khusu khulai sing puduna chatpa yaroi hari. Masigi mathakta kanagumba miyoi kanglup amatana procession natraga rally chatpadasu athingba asi thamli. Hairiba athingba asi makha taba order ama thoktriba phauba chathakigani hari. Nehru Yuba Kendra, Bisnupur, Sandong Farmers Club, Amasung Center for the Welfare of Differently Able Person, Manipur, Bisnupur Unit na Sinduna Weaving, Tailoring, Amasung Bamboo Products ki matangda tha chathagadaba vocational training ama kwakta Sandong Makhalekai, Moirang City Block tangasi haudokre. Thoramaduda NYK Bisnupurgi DYC Dr. Dhanachandra Salam, Working for the Cause of Person with Disability gi L. Amarendra Sarma, National Awardee, Retired Zamandar 7MR, S.S. Kunjakeshwar, President, P. Gopenna Maruiba Mitunglen Sing Oina Saruk Yaki. Tha ahum chathagadaba vocational training aduda yaugadaba trainee singsu thoram aduda saruk yake. Dr. Dhanachandrana Fongdokibada Hakchangi Deformity Leiba trainee sing oibana trade ahumda nupa nupi puna trainee kuntrana thoram aduda saruk yari. Thanga ACG MLAT Rovindrona Swing Machine Ani Amasu Mateng Piraki, Masisu MLW Thagatli Aduga. Beti Bachao Beti Paraugi Makadasu DC Bisnupurna Mateng Kharasu Piraklaga Convergence Program Oina Chathavani Tha ahung si loirakpada trainee sing asi masana sel thoksa mayaba lambi amada soidana fanglagani haiki. NYK na support over yaba tawraga atopa line agency sing tie up tawnaraga moigi akoigi livelihood production center gumba group gumba sembagi aduma plan amasu leijeri Beti Bachao Beti Parao haiba program asigi makhada Deputy Commissioner Bisnupur Madam Nita gi support suyauna hairiba weaving section ji nupi wisingi oina Beti Bachao Beti Parao gi makhada thawum chathajagadabani. Ngasi Bidyanagar Benevolent Club BBC Juribam na sinduna Manipur Food Industry Cooperation Limited Government of Manipur gi Vice Chairman K. Sharat Kumar Singh namak Thanksgiving program ama club asida pangthokre. Ngasigi thoram asida K. Sharat Kumar Singh Vice Chairman Manipur Food Industry Cooperation Limited Government of Manipur L. Amulyo Singh Founder President BBC Juribam amadi A. Apabi Singh XTI JDO Juribam na mathang sitna Chief Guest President amadi Guest of Honor oina daista famki. Thorongi Chief Guest na hai kibada samas ama senggot lakpada haugalakliba naharol club ki achoba thodang lei Juribam gi sotharaba club sing asi maru oina Pachau Chingdong Lekai Club Asibusu Amukhana Hingansi Haiki Loinana Lekai Asigi Chief Minister Hakchel gi Tengbang Health Card Pangdabasing Panganaraba Aina Ngasidagi Hotnaragani Haiki. Ministry of Micro, Small, Medium Enterprise Government of India gi Makhada MSME Technology Center Imphal amadi Ningol Club Hairok Anina Punna Kusham Naduna Scope of Commercial Cultivation of Medicinal Aromatic Plants MAPS in Manipur Haiba Hiramda Nongmagi Oiba Awareness Program amangasi Hairok Part 2 Mayai Lekaida Pangthokre Awareness Program aduda saruk yakiba MSME Technology Imphal Center gi Project Coordinator Dr. S. Yuren Tombana Medicinal Amadi Aromatic Plants Sing Thabana Ana Laying the Hena Kudong Jahan Batanatana Aikogi Set Milon Fagat Hanbak Ngumgani Aikoina Aina Yadaba Pambi Sing Thaduna Kunai Asibu Mayai Kaba Posakta Lupsin Bagi Mahuta Haira Putokpa Ana Laying the Kanaraba Pambi Sing Thaba Horasi Haiki Amaromda Ningol Club Hairoki General Secretary Sophia Kundongbamna Aina Yadaba Potlam Sing Thaduna Sel Tanmagi Wakalon Thadokduna Medicinal Amadi Aromatic Plants Sing Pakshana Thaduna Aikoigi Hakchang Amadi Set Milon Fagat Hanabagi Wakalonda Awareness Program Asi Pangthokpani Haiki Malemgi oina carbon free zone oina ba India gi mafam kayada lokhalakliba khongthang gi saruk am oina Manipur da su e-scooters jennabagi chang wangkhalakpagi matung ina ngasi Okinawa Autotech Private Limited na puthokpa amadi wang e-service ki makhada BR Motors ki e-scooter gi showroom ama tidim lambi gi Moirang thamna pokpida haunabi matung ina STO BTO Moirang CA Somrendra Singh amadi Pastor P Naucha anina hangdokre Thoram aduda SDO BDO Moirang CH Somarendra Singh, Ngangkhalawai GP gi Upapradhan M Mudan Singh, Pastor P Naucha Singh, Wangi Service ki Proprietor NG Chitrajit Singh, P Mani amadi BR Motors ki Proprietor P Raju Singh na Athoiba Mithunglen Singh oina saruk yakhi.
Education da mai onsil asi haina mingthonba non commercial film amangasi Manipur University gi Centenary Hall da screening tawkhre. Minute marfu sangba film asigi matangda film asigi director na phongdorakpada film asi ahanbo oina MSFTS da screening chathakre makha tana so state amadi mapalam da screening pangthoknaba pandam thamle film asi maru oina mahairoi amadi mama mapa oiwa singda ithilpiba film ni haike iram damsida sarang na khotpa ka mayam si su khara kauthoga adona sanction badaka lei maruina inkhaliba satra satri mayam khoigi student hagolai bisida maruina nusi nungon daga sum ngaurga pangai leibodo madu education ga dikya sana de tana ko adugi maram du message ang khakpining bhai tare aduga not only I just doctor weraga adu weraga I manipur serve torogo loisalge habna taba even akhoi gi protagonist or sin pi misa atani pi misa dane focus tawri so even nasa gi scientist we helli ko aroi bata adu gi pot journey tu ne ina khoni seda khoi se wakhal tarapam changi ha batu kitang uding bhai tare adugin Manipuri digital films ki maming leiraba sairengba amadi film director Homen Diwai masagi anaba amadagi hauzik hospital la leiriba asida angama mateng pangbo ina Kaidan films ki team amana mahak masagi yum sagolban thangjam leirakta leiba mayumda sel gi angama mateng pangkhre Ministry of Culture, Government of India ki makhada leiba Eastern Zonal Cultural Center amasung Department of Art and Culture, Government of Manipur ki makhada leiba Government Dance College anina kushamnaduna ngasidagi February 13 fauba chathagadaba Solo Dance Music Festival hodokre. Palace Gate leiba Government Dance College da pangthokiba hodokpagi thoram aduda Art and Culture Minister L. Jayanta Kumar Singh na chief case, Art and Culture ki Commissioner M. Joy Singh na President amasung Art and Culture ki Director N.G. Uttam Singh na guest of honor oina saruk yakhi. Hodokpagi thoram aduda Government Dance College ki Mahairoi Singh na tal gi itak ipum lakta haina mingthonba group performance utki. Manipur State Kala Academy na sinduna iboyayma Sumang Lila Sanglenda chathariba Sumang Lila Festival gi ngasi nupa kanglup ki humni chanba numita Sangai Artist Association gi Sumang Lila thamoi ki makhol utkre Ranjit Ningthauzana iba amadi iboyayma khumana takpi tambibana lila asina nupi oibagi achetpa thamoi gi amadi honglakliba matam asigi saktambu mayek sengna takli Assam gi mafam da Sibrati pangthokre Sibrati da International Sibrati pangthokpaga loinana hozai da leiba ahanba mitaina taba lam Jugijan Raspberry Archaeology gi manungda leiba Siva Mandir da chahi khudingi pangthokpagum handaksu ngarangdagi hauna Sibrati pangthokre Isor gi mafam da thongni jabagi damak lamdam asigi mafam kayadagi miyoi kya tinki si Mahadev asida Guwahati University, Dibrugarh University, Assam University gi khoi history angang singju siga doctorate toba tamak siga lai research toba ram ariba khoi metai khun asida lairiba Rajbari Shiva Mandir asida khoi Assam sarkar nasu development thabak kaya paithari paijari hoji khoi development thabak ju chaliri aduna khoi ram ariba khun asida tariba Shiv Mandir asida Shivati Mela sida mayam lakpiduna lai khurambagi lakpigani haina ayakna ningsingjari Ngasi ayuk angan masarukta Jammu amadi Kashmir gi Anantanagda Security Force singa khut thoknabada Laskar-e Toiba gi lalhauba miyoi ani sire Pau gi likhun amagi matung ina lalhauba sing aduna Security Force sing tamna ngasi ayuk angan bada Sangam Bisbehara gi naina khungangda nongmai kapsilaki Madugi paukumda India ki Security Force ki maikaidagi masangak thok chanaba nongmai kapada hariba Laskar-e Toiba gi miyoi ani adu sikibani hari World Health Organization ki expert sing asi coronavirus ki horakfam ni hariba China gi Wuhan da chatkadauri haina China gi news agency Jinhua na report tawrakli Miyoi tara nithoina saba team World Health Organization ki team asina haukiba ningtaukaba numita thungkhrabasu China gi government na Wuhan da changmada ayaba pidragadi tungda ngasi khaktada ayaba asi pirakhibani Hauze amuk sanabagi pau phongbigani
Lalong Thangta Association Manipurna Thangta Federation of India ki meeting makada lakliba March ki tang kun ngataruk tagi kun mapan fawba Khumal Lampak Indoor Stadium da kun ngataruk suba National Thangta Championship pangthok lagani haina Huyen Lalong Thangta Association Manipur ki President S Prem Kumana phongdokre Wafam asing Manipur Press Club ta pangthokpa paugi mifam amada phongdokhibani mahakna makha taraduna pangthokadoriba championship asida India da leiriba state kun gataretagi thangta gi sanaroi chatret yankai hena saruk yanaba pandam thamli hairiba championship asida sengi awatpa kaya leiba maramna lamdam asida leiriba miyamna selgi amadi wakhalgi mateng pangbiduna atopa state sengi mamangda maipakna pangthokna ba hotnabada mateng pangbiu loinana Manipur da leiriba NGO amadi CSO singna ban blockade kaubitanaba khangalakli Manipuri wangmadagi lakadoriba akhoi mayamse masida akhoi stage ta kari irang leba manba natraga karigumba adugumba akhoi thaudo wathok thokpa yaba coaching adu phawada tawidana yang ban natraga blockade haina chingba akhoi leidina Manipur dadi kaimam hekwa achumase masimatanga akhoi leibang miya baluna aina president moina akhoi hangdagi association siki mayamda kurumjai haide kuna maksina CSO sing mera baji sing amdi tamda leiriba student organization kuna mateng pambiu amati akhoi banna chimse tawigeno adana kamjage Prime Minister Narendra Modi nangasi ahanba oina Orissa da pangthokadaba Khelo India University Games video conferencing gi khuthangda haudoklagani Tongan ba masana singda changdam nagadoriba game sing asi katakta leiriba Jawaharlal Nehru Indoor Stadium dagi haudokani ngasigi haudokpagi thoram asida Orissa gi Chief Minister Navin Patnaik amadi Union Sports Minister Kiran Rijiju su saruk yagadori Senapati District ki manung chanba Chini Konda leiba Saina Institute of Medical Science Sims Complex ta Sims Group of Institute ki numit nini chathagadaba ahanba annual sports meet lising ani kun ngasi haudokre Thauram aduda ichamgi hanagi president su oiramba social worker N Rajendro Sims Group of Institute ki managing director Dr S Kumar additional director SK Wajid Saha CTO Bisnupur gi OC inspector B Lunthang Baifeina athoiba mithunglen sing oina saruk yakhi Thauram aduda athoiba mithunglen oikiba N Rajendro na punsida mai pake chokhatke masak naiba mi ama oige hairabadi thabak ama tawbada matam ngangna chatpa tamgadabani Aduga punsi nungsangna hakchang fana leige hairagadi sana khotnaba haibasina punsida yaudaba yade haiki Classic Group of Hotel gi meeting makada All Manipur Football Association asinduna chatharakiba First RK Joychandra Singh Memorial Manipur Youth League lisingani kun gi ngasi HIFC gi home match singda sahi 16 gi makha oina KYFA na HIFC bu panjil ani sinoda maithiba piki NIDSU ground luang sangbam da sanakiba HIFC gi home match ki ani suba match oina sahi 15 gi makha gi da KYFA na HIFC bu panjil mari ahumda maithiba piki loinana sahi 19 gi makha da match da HI na KYFA bu panjil ani amada maithiba pikre ngasi nungthil phone kiba Manipur gi pauche singda kari kari maroi ba pau yaw khiba ge habadu mayam puna mungtang khangminasi Kanglei Paki Meira NSN IM ki Captain Gaidion Thangal condition amata yaudana thadokre MPP office ta KCP work group na curfew thamkre Kangla Pau Sarkar na chingi lam singda popi gi mahuta ganja thahanduna medicine oina puthokpada miyam na cooperation PC Tombi Ahan ba Khelo India University Games haukre Manipur yauna University chamaga yankai mapana saruk yari board hingana ba hotnadre Sunindro Metric parikya da thokliba asoiba sing yingsinbiu PTA Manaba AR na faziluba IM ki captain thadokre Manipur da center amadi IM ki ceasefire agreement extend taude haibe yaroi Complaint chonga rom chief minister na miyam gi numit amadi chingi luchingba singdagi takre tumna mai chakraba TN Memorial School nona session hauragani Manipur People's Party ki office ta matam kaktaba curfew thamle Pandam Tampaki AC singda thabum ama chathagadaba CPI gi mass campaign haudokre Lengak si ngalingai da khara fagadaba malami adugadi senja thumjada oina pukni lukre CPI Mobile phone pokhairakpada nupa ama siram daure Lengak ki startup scheme mai paklaba scheme ni munintro
अरोइबदा मरुइबा पाव अमुकन पिजरी मणिपुर की रेलवे लाइन लिसिंग अनी कुनगनिथोगी मार्च था ममांगदा लोशिलगनी हाइना रेलवे बोर्ड की चेयरमैन बीके यादवना फोंदोखरे मरी सुबा असम राइफल्स ना फाजिन किवा एनएसएन आईएम की कैप्टन गाइडियन थंगाल ngarang CGM सेनापति की मांगदा पुथोकलबा तुंगदा ngasi ay anganbada tekta kaidana thadorakre ngasi pangthokhiba miyamgi numit amadi hill leaders day da mioi lising amaga chonga henbagi waka chief minister N Birena takre असम की कसार लेरिबा मितै सिंह जिरीबाम लोमदा चंगबदा ILP याउदबा यादबना मतम कुइनदगी लेनरकबा इगी मरी तनगदौरी ngasi gi oinadi Times of Manipur numbitangi pau matang asida loishinjare miding tabiriba singbu amukana khurumjari